KEISHAMTHONG Assembly Constituency ki Manung CHANNA HANGBA polling station 12/11 da Rpi Athawale ki Meerep Maheshwar Thounaojam Mashamak vote Thadakhre. Vote thadaba lakpadu da Maheshwar Thounaojam hai hauzik thokliba irang asina maram oiraga miyam wakhal tare haina lawba yai. Sel natraga pangal na vote thadanaramagi haina bi adu ngasidi leitre haiba yai. Miyamna su irang asigi waroshin purakpa ngamgadaba mihut ama soidana thagalakani haibagi thazaba thami haina mahakna phongdokhi. Pawai say the same haragade ID I journey ni hundred the same of him I'm saying worry adu hanaki election city the same celebration at the harau kumay nate the same tabak tawzage na changjarak pa ni tabak pangtukang mo do gadi the way board ka do no habagi ay nanjan haijawa aduna ay full fledged pudopangam daba habadi ay pidamama leitabagi do mafamdi mafamdu da dilepaga di lejara ba haitare dubu manung changaga ay na full fledged work to wangam daba da wari ba mayam tawnari ba Manipur tangdu leitata dana leidiba imay ben mayam leidiba mama mayam na wari ba dai chinaw mayam na wari ba yung may chakraba mayam Manipur toy draba tahay draba tabo mayam thoki ba sida kasi na ay na central part sida sin central scenario sida ay na over role ama laway ko haibagi ay na changjarak pane aduna tasin ay tabag ay the only my definition is my definition of politics is to do work ay di politics ki ama magunaraga natraga ama manamdhanaraga atu wakalo leizadi ay di tabak oin pangthok pasin tabak oiroi da bato chu wanara kan sida tabak oin onthok ngam moi da oiraga di kedoi vote tawdoino kedoi vote pangthok kadoino haibaduni adu ay sagi lot ay sagi main agenda di kaino haibatan tabak oin pangthok sabachin tabak oiraga lakpasin ni do tabak to ay na mapam makkan ba natri na tabak oin ohin bang maktabadagi for ay prop chakpadagi ada mayam gi sumangol bibirak pa matungina na ayan sige election se thoksarak pa ni heta no I understand tor banga tani anayam sian yen chanu yening may yen chanu tawni matawsu na pataba mayam unfair means sinagi tawi habagi pa matai ay sian gi dawra magi dawro adubu Raja miyam se loina bhap tar banga tani understand tor banga tani loina wakal taminar banga tani aduna handak kisida yamna chawwa election ama piga dana khalle adu miyam punamak tai thajaba leijai aduna utang mai paaga aina mapung phana phudok pangam drise tang mapung phana phudok pangam bagi thauna ma pangal ma pibiu haidana su miyam punamak haijai tara ni pan suba lok sabha election gi ngasi ahanba phase gi oina Manipur gi tampaki ba jaga sing da pangthok ibba khoi gi election polling ngasi ayuk tagi hauraga ngasi ayuk pung tare tawa matam dagi hauraga hojik pangthok libba khoi gi election asigi oina candidate Meerep Thokliba serial number 3 Maheshwar Thounaojam gi mahaki home polling oriba 12/11 KEISHAMTHONG kendra gi manung chan 12/11 polling number sida ma hojik vote thadakhre mayam no jiku bir duni aduga mahakna vote thadaram laba matungda mahakna hairam wafam sing hairabadi akoi gi mahakna hadak thokliba irang sina maram oraga hojik mayam masi wakhal tare selna natragana saktina sirinaraga vote kabagi wakhalona do handaki mikhal sida mai pak loi miyamna wakhan taraga irang sida thokliba irang sida waroshin propangam gadaba mioi adumak thagalakani haibagi wakhalona do Maheshwar Thounaojam khongdolki mahakna thamlin ruwapam masi kayamuk yamna chunggadaba amadi Manipur gi miyamna kari wakhan khalige haibadudi mikhal asigi result laklaba matungda miyamna dumak khangnaradaba wafam amadi oiri hiramasi matangda camera person Kelvin Guloina Times of Manipur gi dama pautam jariba Hemchandra Sagol Sem 12/11 KEISHAMTHONG